ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ 3 ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯁ ꯇꯧꯖꯔꯤꯕ ꯔꯨꯜꯁ ꯑꯁꯤ 6 ꯃꯦ 2020ꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ COVID-19 ꯁꯟꯗꯣꯔꯛꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃ ꯑꯣꯔꯗꯔ ꯑꯁꯤ ꯍꯥꯏꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯑꯃꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯣꯞꯄ ꯑꯃꯒ ꯈꯔ ꯈꯦꯠꯅꯕ ꯎꯔꯛꯄꯗꯒꯤ ꯃꯁꯤ ꯀꯔꯤ ꯂꯩꯕꯅꯣꯅ ꯃꯌꯥꯝ ꯑꯁꯤ ꯍꯪꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ 6 ꯃꯦꯗ ꯊꯣꯛꯏꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯄꯤꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ COVID phase 3 ꯑꯁꯤꯒꯤ ꯂꯣꯛꯗꯥꯎꯟꯒꯤ phase 3 ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜ ꯒꯨꯗꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯐꯪꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯤꯡ ꯅꯠꯇꯕꯤꯗ ꯃꯥꯔꯀꯦꯠꯁꯤꯡꯅ ꯀ꯭ꯂꯣꯖ ꯗꯥꯎꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ 6ꯇꯩꯅ ꯄꯨꯡ 2 ꯑꯦꯛꯁꯦꯞ ꯁꯟꯗꯦ ꯅꯠꯇꯅ ꯑꯇꯩꯁꯤꯡꯁꯤꯅ ꯂꯣꯀꯦꯂꯤꯇꯤ ꯕꯦꯁ ꯁꯣꯞꯁꯤꯡꯁꯤꯗ ꯐꯪꯍꯟꯒꯗꯕ ꯍꯥꯏꯕꯅꯤ ꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯧꯖꯔꯤꯕꯁꯤ ꯁꯦꯔꯧ ꯁꯨꯒꯨꯅꯨ ꯋꯥꯏꯈꯣꯡ ꯀꯛꯆꯤꯡ ꯈꯨꯅꯧ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯁꯦꯛꯃꯥꯏꯖꯤꯡ ꯗꯦꯟ ꯀꯛꯆꯤꯡ ꯕꯖꯥꯔ ꯁꯣꯔꯥ ꯕꯖꯥꯔ ꯄꯂꯦꯜ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯕꯖꯥꯔꯁꯤꯡꯁꯦ ꯂꯣꯏꯅ ꯁꯠ ꯗꯥꯎꯟ ꯇꯧꯏ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯡꯁꯤ ꯀꯗꯥꯏꯗ ꯍꯥꯡꯒꯦ ꯍꯥꯏꯔꯤꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯕꯤꯔꯤꯕ ꯁꯣꯞꯁ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯨ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯤꯠꯁꯤꯡꯗ ꯑꯩꯈꯣꯏ ꯐꯝꯕ ꯑꯗꯨꯝ ꯎꯏ ꯂꯩꯔꯛꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯍꯜꯂꯒ ꯄꯨꯂꯤꯁꯁꯤꯡ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯃꯗꯤ ꯃꯥꯛꯁ ꯋꯦꯌꯔ ꯑꯦꯟꯁꯤꯌꯣꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡꯒꯤ ꯋꯥꯠꯇꯅꯕ ꯃꯁꯤ ꯊ꯭ꯔꯨ ꯗꯤꯁ ꯂꯣꯀꯦꯜꯒꯤ ꯁꯣꯞꯁꯤꯡꯁꯤꯗꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯑꯦꯟꯁꯤꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯃꯁꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯟꯐ꯭ꯌꯨꯖꯟ ꯀꯩꯝꯇ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯖꯕꯅꯤ ꯄꯨꯂꯤꯁꯅꯁꯨ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯩꯈꯣꯏꯒꯤ PR ꯁ꯭ꯀꯨꯜ ꯑꯁꯤꯗ ꯉꯁꯤꯐꯥꯎꯗ ꯂꯦꯇꯦꯁꯇ ꯑꯩꯈꯣꯏ ꯃꯤ 10 ꯂꯩꯔꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯗ ꯑꯗꯨꯒ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯃꯌꯥꯝꯁꯨ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯃꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯨꯜꯂꯤ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯔꯒ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯖꯁ ꯅꯨꯃꯤꯠ 6ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯀꯣꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯒ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜꯗ ꯆꯪꯉꯛꯑꯒ ꯑꯦꯅꯤꯕꯗꯤ ꯀꯟꯁꯔꯟ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯤꯗ ꯇꯦꯁ ꯇꯧꯗꯕꯤꯗ ꯌꯨꯝꯗ ꯆꯪꯉꯛꯈꯤꯕ ꯃꯁꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯑꯅꯥꯕꯁꯤ ꯄꯛꯑꯝꯃꯒꯗꯤ ꯃꯥꯅ ꯌꯨꯝꯗꯨꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯁꯜꯂꯨꯔꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯁꯟꯗꯣꯛꯑꯝꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯒꯗꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯕꯤꯔꯒ ꯌꯨꯝ ꯑꯃꯗꯤ ꯂꯩꯀꯥꯏ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯆꯪꯕꯤꯔꯒ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯊꯣꯛꯄꯤꯕ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯁꯤꯜꯂꯛꯏꯕ ꯃꯔꯛꯁꯤꯗꯁꯨ ꯈꯔ ꯇꯧꯍꯧꯗꯕ ꯌꯥꯎꯕ ꯀꯩꯅꯣꯝꯃ ꯑꯋꯥꯠꯄ ꯑꯃ ꯑꯣꯔ ꯆꯤꯜꯂꯤꯕ ꯑꯣꯏꯕꯒꯤ ꯃꯔꯝ ꯑꯦꯅꯤ ꯔꯤꯖꯟ ꯑꯣꯏꯗꯨꯅ ꯇꯧꯍꯧꯗ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯏꯁꯥꯅ ꯏꯁꯥꯅ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯖꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯉꯛꯄꯅꯤ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯁꯤ ꯍꯦꯜꯊꯇ ꯆꯪꯉꯛꯀꯦꯔꯥ ꯄꯨꯂꯤꯁꯇ ꯆꯪꯉꯛꯀꯦꯔꯥ DCꯒꯤꯗ ꯆꯪꯕꯤꯔꯛꯀꯦꯔꯥ ꯁꯨꯃꯥꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯆꯦꯛꯑꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯜꯊꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯀꯝꯗ ꯊꯝꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯗꯤꯁꯥꯏꯠ ꯇꯧꯍꯟꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤꯒꯤ ꯑꯥꯔꯊ ꯏꯊꯣꯛ ꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ DCꯒꯤ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯈꯤꯕ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯅꯝꯕꯔ 2 ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛ ꯁꯦꯌꯔ ꯍꯟꯅ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯁꯤ DCꯒꯤ ꯑꯣꯐꯤꯁꯇ ꯄꯨꯂꯤꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯌꯥꯎꯒꯅꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯃ ꯌꯥꯎꯒꯅꯤ ꯑꯍꯨꯝꯁꯨꯕꯗꯅ DCꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯍꯦꯛ
ꯍꯧꯕ ꯃꯇꯝ ꯐꯔꯁ ꯐꯦꯁꯇꯒꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯐꯣꯟ ꯀꯣꯜꯁ ꯂꯥꯛꯑꯝꯃꯤ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯈ꯭ꯔꯦ ꯐꯣꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤꯗ ꯄ꯭ꯔꯣꯕably ꯕꯤꯀꯁ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯂꯩꯅꯥꯒꯤ ꯑꯣꯔ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯒꯗꯧꯕ ꯃꯤ ꯂꯩꯔꯛꯇꯕꯗꯒꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯄꯔꯁꯟꯁꯤꯡ ꯂꯥꯛꯑꯕꯅꯤꯅ ꯗꯤꯐ꯭ꯔꯦꯟ ꯀꯥꯏꯟ ꯑꯣꯐ ꯀ꯭ꯋꯦꯔꯤꯁ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ 762902121 762902121 amana 7640975425 muka hanjage 7640975425 hariba number singsida tawbiraktuna akhoi any kind of information related to covid-19 si lobiu aduga phangde khalaga so akhoi police ki di sawa ki number so mayam loi lebiramgani na khanjai adum tawbirau tawsu tawrei hoji su atopa Tamil Nadu do leiba akhoi kakching macha sing Delhi da oiro akhoi dum phone tawrei aduga akhoi na concern authority sing da guide tawraga moina pamiba information do phangana ba hotnajari yam kana aduna hobasi leitana ba public amadi akhoi myam cooperation ma darkar lei hairiba cooperation si tatpa yade aduna akhoi masen pau phawdok naraga kana hotminasi niyom ngakpiu social distancing tobiu amadi marks wear tawraga thokpiro anytime yum legi tholakpa matamda aduga yamna crucial oiba phase ni hoji akhang aheina hainari myam se myam loina su ubiramani hoji phase 3 gi matam sida akhoi mi myam lengba hengatnarakpa mafam amadagi red zone area dagi so changakpa yaurakani ne yellow zone any kind of zones dagi atopa state dagi changakpa matamnina akhoi yam section ba matamni isa na aware oigadabani aduna yum dagi tangai phadaba thabak tawdaba yadre haiba matamda dang thokpirakpa dagi importance se khangbiraga lockdown gi niyom asi ngakminasi duga anova guidelines amuk 17 gi matungda tholakani masigi matungina district administration na sinduna ikoi district asida su covid-19 ase ngangthok minanaba anova guidelines gi matungina ikoi masen khut samnaraga amuk high problem ase solve to minasi haiduna ina appeal tawseri